ngasi phone ki ba tongan ba pau che sing amadi social media dagi lakhotchaba pau sing update pizeri han bada maruba pau Barma gi Zitau village Butalin township Sangai region da PDF na lusingba lal hauba khara gi leifam da military army na operation chathabada lal hauba PDF taruk sikre lal hauba mayam ama asopan yaukre makok yaudaba fi thongdaba nupi ama Noida sector gi drain da leiramle ye sa kyaw township ta PDF ki camp ama Thugaikhre military na November 5, 2025 Manipur da Kuki na Sijinaba Pompi ga loina yaukre Kamtilal Baifai, father of former President KSOG High School, Sasang Baifel, 6HATKHRE. ZUF na Popi Pambi Singyan Thatkhre. Sire Brother leader Ohenbagi Wafam da Biren Pakumpiyu Yakidre, Lengak Sem na Naba BJP MLA Sing Amatoy na Punsinare Haina, Nongtomam Biren na Fungdora Kre. Mahairai Hompu Hussein ba Asapot Charubadegi Laikana Kre. Miyoy ama phabagi maram aiba oina police na pigadabani haina Supreme Court na kanwa wafam thamkre Russia da MBBS damba India macha ma sina fangle Thailand da sensin kiba India macha sani humdra airplane da hondorakre Surachandpur da yum ama maisak bada miyoy mari sokre lupalang nimpu rongi malchang mangtakre IDP singi yaifana ba senpampi bada lengang na mantik na pamthokte haina kokomi na fongdorakre International Award pinabagi maming lagthok pada yahaw thengba khoimu yauragle Miyam tinwa mafam da hui lai handa na order thokre Haujai pau sandong na pizeri ZUF na Popi Pambi Singyan Thatkhre Jelyangrong community gi maba mapuna thambiramba lamkhai manungda illegal immigrant cookie sing na aran mamawongda tharamba Popi Pambi singamadi mafam adudda charamba Loktang Changsing Jelyangrong United Front ZUF na Manghan bagi akan ba operation sa Thakre ZUF na Popi Pambi yan tatpagi sa Tharaki ba operation gi anis suba face oina ngarang nong telpung amarom tabada ZUF ki miyoy singna Popi Pambi kaya yan tatuna manghan baga loina na mapamadu da saramba farmhouse sing su Thugaidu na manghan kre ningsing bayay thasigi amada ZUF na Kangpokpi district ki wafong area da tharamba Popi Pambi singamadi farmhouse kaya may thadu na manghan ki baga loina na illegal immigrants sing na sidinaba gari kaya sumay thadu na manghan ki bani ZUF ki maike dagi Jelyangrong gi lamkhay manungda ain kaina jangsilaktuna Popi Pambi thadana ba akan ba wafam thamduna lakhibaga loinana makhata na Jelyangrong area da Popi thabagi thabak chatharaglabadi ZUF na Lemna Tharoi haina su fongdoki Surachandpur da yum ama mai sakpada miyoy mari sokre lupalang nimpu rongi malchang mangtakre ngarang numidang Surachandpur gi Bualian Belesta una saba semi pakagi yum ama mai chakre thaudo aduda yum aduda leiba miyoy mari maina saktuna sokpadagi Surachandpur District Hospital da laikana kre hairi pau chesina phangba pau gi matung inadi mai sakpagi thaudo adu ngarang numidang pung 4 lom tarakba matamda thokibani mai sakraba yum adu mafam aduda leiba Songsa Wamlan Faltung Apokpa Daza Kap Elai Di Kapa Kauba Miyoy Amagine Yum Galoina na Variety Store Amasto Hangbani May Adu Electric Short Circuit Tagi Haurak pa Oigani Haidi May Sakba Adu da Yum Adu da Laiba Dukan Mapu Songchar Warlan Faltulgi Apokpa Di Kapa Yauna Miyoy Maria Sopan Nangki Atay Soglaba Miyoy Singadudi Niyang Hoikim Jinnay Amadi Nai Kholiang Kawi Makhoi Mari Mag Maina Chakpadagi Sokpane Hairi Mai Zakle Haibagi Pau Hek Pangbaga Manang Nakpadalaiba Miyoy Sing Fire Service Surachandpur Police Station Gi Personal Sing Reserve Line Gi Personal Sing Force IRB Amadi 157 Battalion CRPF Gi Personnel Sing Sangsinduna Mai Kanbada Mating Pangbaga Loinana Numidang Pung Taraga Minute Nimpurom Tarakwa Matamda Mai Adu Muthat Pangamki Mai Sakpa Duda Saurang na Lupalak Nimpurong Gi Malchang Amangata Thokre Hairi Sire Brother leader Ohenbagi wafamda Biren Pakumpiyu Yakidre Lengak Sem na ba BJP ge MLA sing amatoy na punsinare haina nong thoma Biren na fongdokre Manipur da miyam gi lengak ama sem na ba legislature sing amatoy na punsile haina ngarang Imphal gi thambal sangle na pangthokpa jamaga yangkhai suba bande matarang gi thoram yawba lakpada hanagi se minister nong thoma Biren na fongdokre leadership ki matang da khenaba leiribra BJP gi MLA kharana anoba lengak sem gi matang da fongdokhiba wafam maruoi na hodik leiriba Manipur Legislative Assembly gi speaker bu anoba lengak ki lusingba oina khalle haibagi wafam asigi matang da paumi sing na hangbadasu en Biren na pakhumpi Laibag asigi national song oiriba bande mataram gi sahi chamaga yangkhai surak pagaloina na India gi mafam sinba thungna pangthokliba
Commemoration Day gi thoram Manipur gi oinasu BJP gi party oiriba thambal sanglenda pangthoki. Wahang amagi paukumda NBN hai sambit patra yauna party gi lusingba khara lakani haiba wafam adu hanadagi hauna khangalakhiba leikrabani madu anawa wafam ama nate haiki. Russia da MBBS tamba India macha ama sina fangle Russia gi ufada laiba Buskar State University da MBBS degree tamba masagi sahi kunmathoi suraba India macha ama sina fangle haidi. IANS ki report matung ina Ajit Chaudhary kauba medical tamba mahairai adu thiba khangdana leirakhibani October kunda Russian police na mahairai adugi jacket amasung mobile phone singba potlam khara uphada laiba turel amagi manaktagi fangki pung khara kanaraga mahangna tongkhiba khongup su mafam adudagi phangba ngamki October 18 ni numidang pung 13 dagi thiba khangdana leirakhiba mahairai adu mahakal laiminaba singna phongdurakpagi matung inadi hostel gi warden dagi sangom lawba chatkhraga amuk hana halakhidabani hairi. International award pinabagi maming lak thokpada yahau thengba khoimu yauragle. Mathang chahi lising ani kuntaru ki February 10 dagi 15 fauba numit humni sumna Bharat Mandap New Delhi da pangthokadoriba 19 suba Joypur International Film Festival 2026 ki competition section gi nominated film official selection singi maming lak thokpada Rakesh Naurem na direction piba Manipur feature film yahau thengba khoimu su yauragle. Competition section asida India, Pakistan, Korea, Russia, Federation, Mexico, UK, USA amadi Portugal na singba country kayagi film sing yauri 19 suba Joypur International Film Festival 2026 ta Manipuri lon yoina yahau thengba khoimu khaktamak selection tawrakhibani hairi. IDP singi yaifanaba senpam pibada lengang na manting na famthokte haina kokomi na phongdorakre. Lengang na sangai festival chinbada thadagadaba yamlaba senpam singadu IDP singi yaifanaba hiramda thadabana asumba khongthang oigani haibaga loinana IDP singi yaifanaba senpam pibada lengang na manting na famthokte haina Coordinating Committee on Manipur Integrity kokomi gi co-convener Yumkhai Bam Surjit Kumar na phongdoragli. Lamfelda leiba kokomi gi mayai loisangda ngarang pangthokiba pawgi mifam amada mathaki wafam asi phongdokladuna Yumkhai Bam Surjit Kumar na hai kumdali singani kulhumdoi gi me ahumdagi thorakiba irang asina maram oiduna Churachandpur Kangpokpi More amadi iramdama sigi singkhong singada leiba miyoi kaya mayumakai mai thakibadagi leifam leitana lanjenaduna ngasi fawba tongan ba relief camp singda sangda famlokduna IDP sing asuki matik awaba kaya mayongnaduna leiri haibasi lengang su khanglibani. Mahang na makha taraduna asigumba phibam asi khangna lengang na asoba senpam kaya kaithoglaga sangai festival chinaba thorang lokhalagliba asi asumba khongthang nate festival asidi Manipur da mapungfana ingtapa hanjilagam matamda kayarak pangthokpa yai haina phongdoki. Amaromda Langol gi quarter da sangda famloduna leiriba IDP sing quarter thadoktuna chatkinaba khangalagli basti maram chade makoina masagi mayumda hanjinuna tangdu leitaba punsi mahing amada hingba ngamdriba phawba quarter da lehangadabani kariguma makoibu nampu sapuda tanthoknaba honaraglabadi maduda tholakpa afafata pumba leiriba PR lengak asina pujagadabani haina su phongdoragli. Thailand da sensin kiba India macha saniga humdra airplane da hondorakre. Myanmar gi Miyawadi region da cyber scam center singna military junta na red chatharakpadagi nanthokuna Thailand gi Maistot town da sentin khiba Indian macha jani ga humdra airplane da hondorakre. Bangkok da laiba Indian embassy amadi Chiang Mai da laiba Indian consulate na kusamnaraga nupi kuntaruk yauna India macha chaniga humdra hondorakibani miyoi singadu Indian Air Force ki flight anida hondoraki. Official source magi matung ina India masa singadu logi wangmada ngamkhai lanthokuna Myanmar dagi sensilai haibagi maralda Thai authority na fajinduna thamkibani. Royal Thai government ki tongan ba agency singa wari sanarba matungda miyoi singadu asoengam yaudana India da purakibani haina Indian embassy gi state amana phongdoragli. Mahairai hompu hu senba asapot charubadagi laikanakre. Ukhrul amadi Senapati district laiba tongan ba mahisang kayagi mahairai jawrangna hompu rom hu senba oiramba yai haina singnaba jinjak sarubadagi laikanakre hairi. Official report ki matung ina mahairai singadu school gi manak nakpa mafamda yonba jujaktagi sem saba polam charubadagi laikanakibani hairiba jinjak singadu sarubadagi Senapati district ki taphauda laiba Anthony school gi mahairai kuntra rom masangamdamana Senapati district ki taphauda laiba Anthony school gi mahairai kuntra rom masangamdaba yauna
handokpa yaurakpadagi laikanakibani mahairoi-sing aduna charuriba senaki package adu mamang thagi tang 30 da sabani haina thabaga loinana expiry gi matam mathang sahi gi January 18 faubani haina police ta tawrakhiba complaint pali haidi nakal amaromda ukrul laiba KTL Apex Higher Secondary School gi mahairoi 30 rom amaso husen bachinjak oigani haiba polam charubadagi laikanakre haidi haiba school ani asi nanga singna namna taba school ngaktani haina stu pawasina haidi hauji ki weina angang singa dugi phibam stable oibaga loinana makha taba police ki action medical examination report matung ina laukhatkani haidi miyoi ama phabagi maram aiba oina police na pi kadabani haina Supreme Court na kanwa wafam thamkhre police na natraga investigating agency amana miyoi ama phaba matamda miyoi adubu phabagi maram aiba serol oina het yariba makai athuba matamgi manungda khangangadabani haina Supreme Court na hairi Supreme Court ki Chief Justice BR Gabai amasung Justice AZ Maniski bench na takhiba raigi matung ina mari leinaba police natraga investigating agency amana miyoi ama maralgi matung ina phaba matamda mahakpu kari marangi dama pharibano haiba miyoi aduda khanganba haiba sti miyoi adugi hakni loinana India gi constitution gi matung ina article 22 of 1 ngak sen ba haibasti tawfadraba thabak amani hairiba si bharatiya nayaya sanhita gi makhada maralairaba singdasto jana hangedabani hairi nakalamaromda miyoi ama mari leinaba security na phaba matamda aiba serol oina pibagi khudong chaba leitrabadi jinhai oina khangangadabani mari leinaba security na miyoi edu magistrate amagi mamangda puthokutuna remand lauthadringai phabagi maram pibagi aiba serol adu pharaba matung pung ani phawagi manungda pigadabani haina su palli miyam tinba mafamda hui lei handanab order thokre lambi lamhangda thadokpa mapu leitaba hui kayana sikpagi jang hengalakliba ase yenglaga miyam tinba mafamda haidiba hui singasi lei handanaba Supreme Court na ngarang order ama thokre court na thokiba order adugi matung ina leibak asigi mahaisang ana layengstang miyangi sanafam complex bus station amadi bus depot railway station singba mafam singda mapu leitaba hui sing chat handanaba ningthina sambal khajingadabani haidi amaromda mari leinaba singna animal ward control rules ki matung ina hairiba mapu leitaba hui singbu mathakda pankhriba mafam singdagi laukhatuna hidak kapthoklaba matungda designated dog center singda thamnaba khangankhre loinana hairiba mafam sing asidagi laukhalakba hui sing adu amuk hana laukhatpa mafamda thadoknaba su khangalakli Supreme Court na ngarang takiba rai ase District Doka mari leinana tharakhiba sumoto amagi matung ina Justice Bikramnath Sandi Mehta amasong NB Anjaria gi bench na pikhibani court ki order aduna mari leinaba authority na matamatangi matung ina sangnaina yengchinduna hairiba mafam sing asida Supreme Court na ngarang takiba rai ase District Doka mari leinana tharakhiba sumoto amagi matung ina Justice Bikramnath Sandi Mehta amasong NB Anjaria gi bench na pikhibani court ki order aduna mari leinaba authority na matamatamgi matung inna changnaina yengchinduna hairiba mafam singa sida street dogs singi laifam oihandanaba su khangalak